Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk laubirasi Thamoi Machet tarit subatangka Nungcthoi surprise tawragi khanna yumgi mida pau kari supi da tholakpani machal na mabu uraga pakhatna chensinkiba uraga mathanta sumangduda leplaga murum soli karino sina mu chensin krisina Nirlima imungda jensin naklaga gas stove manaktagi maikhet tu pairaga chenthoki aduga magi roomdagi che machet ama muk lauthokluduna mapalda taha chenthoki Achauba machalgi ipa pakhatpa matauda karino asina kuchen chelisibo khanna masu mapalda thoklakpani mapalda manaw leplambadu ubada ingangakna yengduna laikhre Nirlima che machetu mai chamkhatuna mabung Sanathoibu mai okpirami Nungcthoi sumana purakpa bag tu pairaga mai dukan thui aduga mangolda kakhalai Tamo kai na tawridubo thongjilduda aisibu amukta udribai tapta ichal phangi ayubada hekta chensingi kaino me tawrisibo surprise kamta khangdra kainom tawriko noi Achauba nokmi manawgi nakta changlaklaga masu sofada manawgi nakta fammi Lakni kamta haidene surprise hekta tawshile nangsu adadi ngaklini Nirlima mabung yai medi yam kina chachabani kharasu sathi chindagi khutna hana hekta mangthai mabung yai medi aduna su hena kizabani mabung ahaldi itap tapi machalda no mata khon kana wangangdi khubangna amukta su thadri machalna tumina lepadu ubada Sanathoina Ichan lao tamuchagi nakta Nirlima itap tapna changlai aduga mabunggi nakta fammi Sanathoy machalgi imakmak pamaithong ubada nungaitana maray pagta makhutna thamlaga Ichan nangbu na sa nungaitabra Tamacha kaistawdi Sanathoy machalgi makhuttu pairaga mana layrakpa bracelet tu sizinbiraga mayeng taba mali Ichan nang size yadreba chapchani khalaga Nirlima harauna makhuttu laylaydana yenglaga Aya Tamacha yam phajai sidi Nangbu pamjaraba Yam pamjare Machalgi momonok pa maithongda nungsini yengi aduga mayambada onsilaga Tamacho imaga babagadi Hingolda leramgani babadi imana maira paibigi meeting yawba chakhi haibani Ichan nang imaga babagam ta kaurucho Nirlima hoi hairaga yana kharomda mapa hana kaubu chenki machal hek chatkibaga Sanathoina Tamacho Ichan se kedoba yawge hanaga manadi masase Kaisu tawdabanida Kainomdi tawba mali harau leizaba Ichanni maithongse kainomi tawi Nangna surprise tawsilakpasida tawri oirini Sanathoidi yamna singi Mitik miro yamna khangi achaubana chumdringni icham chammi Machangi ahongba matawda karigumba amadi tawre haiba mabukningda khankrabani Nirlima mapaga pune hingoldagi lakminari machanupa yaima ubada harauna Hey yaima nangdi lakani su amta haide karino ni tawraklibasibo Sanathoi fuk haugatuna mapagi makhong sokna khurumi aduga mapada mukoli Tanjadada mamasu taha thongaldagi changlai macha yaima ubada mapidu illiba fiziduna taithokna mangolda karai Sanathoi mapada kolambadu thadоклага mamada amuk khurumi aduga mamabusu tapna konsinbiraga mamagi tarakliba mapidu taithoklaga sofada famali Kai kapino ima Nangbu lakni da su hairakpa yaidana Nani timbina nang lakiba ui haibaduda ay super chelakni Machal na tumina mangol machida lepadu ubada chawbana Ichan nangbu kaidawrage sida phamnu laune Tamachogi naksida Nirlima tumina changsilaktuna mabung ahalgi nakta fammi Sanathoi machalgi matawda yamna nungaijadre machalda munna yenglaga Ichan Tamachogi bag se hangdo aduga pocha yawrido loktho Nirlima famlambadagi haugatlaga mabunggi bag tu hangdoi aduga polythene mayom yawribadu lauthorai Sanathoi polythene nama paikhatlaga manungda yawriba furittu lauthoi Babagi furit ne sidi
ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯗ ꯄꯤ꯫ ꯕꯕꯥ, ꯁꯤ ꯂꯤꯠꯂꯨꯁꯦ ꯍꯧꯖꯤꯛ꯫ ꯏꯆꯟ, ꯈꯨꯠꯁꯦ ꯃꯣꯠꯂꯤꯗ, ꯕꯕꯥ ꯀꯣꯟꯅ ꯂꯤꯠꯀꯦ꯫ ꯌꯥꯔꯣꯏ ꯀꯩꯁꯨ, ꯍꯧꯖꯤꯛ ꯂꯤꯠꯇꯧꯅꯦ, ꯃꯣꯠꯂꯁꯨ ꯑꯩꯅ ꯁꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯗ ꯐꯨꯔꯤꯠꯇꯨ ꯂꯤꯠꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯉꯥꯏꯈꯣꯅꯤ ꯏꯆꯟ ꯅꯪꯕꯣ, ꯕꯕꯥ ꯂꯤꯠꯆꯒꯦꯅꯦ꯫ ꯁꯅꯥꯍꯜ ꯐꯨꯔꯤꯠꯇꯨ ꯇꯞꯅ ꯂꯤꯠꯁꯤꯜꯂꯤ꯫ ꯅꯤꯔꯂꯤꯃꯥ ꯃꯃꯣꯟ ꯅꯣꯛꯂꯗꯨꯅ, ꯐꯖꯔꯦ, ꯕꯕꯥꯗ ꯆꯞ ꯆꯥꯔꯦ, ꯇꯥꯃꯣꯆꯥꯁꯦ ꯗ꯭ꯔꯦꯁ ꯈꯟꯕ ꯌꯥꯝ ꯍꯩꯔꯝꯃꯤ꯫ ꯃꯆꯜꯒꯤ ꯃꯇꯧꯗ ꯃꯕꯨꯡ ꯑꯅꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯅꯣꯛꯂꯤ꯫ ꯁꯅꯥꯊꯣꯏ ꯄꯣꯂꯤꯊꯤꯟ ꯑꯃ ꯄꯥꯏꯔꯒ ꯃꯆꯟꯗ ꯄꯤꯔꯒ, ꯏꯆꯟ, ꯅꯪꯒꯤꯅꯦ ꯁꯤꯅ, ꯆꯥꯕ꯭ꯔꯥ ꯌꯦꯡꯒꯦ, ꯂꯤꯠꯂꯛꯑꯣ꯫ ꯅꯤꯔꯂꯤꯃꯥ ꯍꯣꯏ ꯍꯥꯏꯔꯒ ꯄꯣꯂꯤꯊꯤꯟꯗꯨ ꯄꯨꯔꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯁꯅꯥꯊꯣꯏ ꯃꯌꯥꯝꯕꯗ ꯕꯦꯒ ꯑꯅꯤ ꯄꯤꯁꯤꯜꯂꯛꯏ꯫ ꯁꯤꯅ ꯇꯥꯃꯣꯆꯧꯒꯤ, ꯑꯗꯨꯒ ꯆꯦ ꯆꯥꯎꯕꯒꯤꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯑꯆꯧꯕ ꯃꯀꯣꯛ ꯈꯣꯠꯂꯒ, ꯂꯩꯗ꯭ꯔꯁꯨ ꯌꯥꯕꯁꯤꯗ꯫ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯍꯧꯖꯤꯛꯄꯨ ꯏꯀꯥꯏꯕꯤꯒ ꯇꯧꯁꯤꯜꯂꯛꯏ, ꯅꯒꯨꯟ ꯈꯪꯉꯤꯀꯣ ꯇꯥꯃꯣꯆꯧ꯫ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯏꯃꯥ, ꯃꯤꯠ ꯑꯝꯇ ꯎꯏꯁꯤꯜꯂꯨꯅꯦ꯫ ꯀꯔꯤꯒꯤꯅꯣ ꯌꯥꯏꯃ? ꯃꯄꯥꯅ ꯑꯃꯨꯛ, ꯎꯏꯁꯤꯜꯂꯨꯅꯦ ꯃꯃꯥ, ꯅꯆꯥꯅ ꯍꯥꯏꯗꯣ꯫ ꯃꯃꯥꯁꯨ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ, ꯇꯟꯖꯩꯗ ꯑꯩꯗꯤ ꯅꯣꯏ ꯅꯄꯥ ꯅꯆꯥꯁꯦ꯫ ꯁꯅꯥꯊꯣꯏ ꯄꯣꯀꯦꯠꯇꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯕꯣꯛꯁ ꯑꯃ ꯂꯧꯊꯣꯛꯂꯛꯂꯒ ꯃꯈꯨꯝꯗꯨ ꯍꯥꯡꯗꯣꯛꯏ, ꯑꯗꯨꯒ ꯂꯤꯛ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯗꯨ ꯂꯧꯊꯣꯛꯂꯒ ꯃꯃꯥꯒꯤ ꯉꯛꯇ ꯁꯤꯕꯤꯔꯒ, ꯏꯃꯥ, ꯃꯤꯠ ꯄꯥꯡꯉꯣ ꯌꯥꯔꯦ꯫ ꯄ꯭ꯔꯦꯃꯤꯂꯥ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ, ꯑꯗꯨꯒ ꯉꯛꯁꯝꯗꯒꯤ ꯂꯤꯛꯇꯨ ꯌꯦꯡꯂꯒ ꯃꯄꯤ ꯇꯞꯅ ꯇꯥꯔꯛꯏ, ꯑꯗꯨꯒ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯁꯅꯥꯍꯜ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯥꯁꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ, ꯍꯩ, ꯃꯃꯥ, ꯀꯔꯤꯒꯤ ꯀꯞꯄꯤꯅꯣꯅꯦ ꯅꯪꯕꯣ? ꯀꯞꯀꯅꯨꯅꯦ, ꯏꯕꯥꯅꯤꯅ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯆꯥꯕ ꯍꯧꯔꯕꯅꯤꯅꯦ꯫ ꯁꯅꯥꯊꯣꯏ ꯃꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ, ꯏꯃꯥ, ꯀꯞꯀꯅꯨꯁꯦ, ꯏꯃꯥꯅ ꯀꯞꯄ ꯄꯛꯆꯗꯦ, ꯄꯤꯗꯣ ꯊꯝꯖꯤꯜꯂꯨ, ꯍꯌꯦꯡꯋꯥꯏ ꯏꯆꯟ ꯂꯨꯍꯣꯡꯕꯗ ꯀꯞꯅꯅꯕ꯫ ꯑꯆꯧꯕꯁꯨ ꯃꯄꯤꯗꯨ ꯇꯥꯔꯛꯂꯤ, ꯃꯅꯥꯎꯒ ꯃꯃꯥꯒꯒꯤ ꯃꯇꯧꯗ꯫ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯅꯤꯔꯂꯤꯃꯥꯅ ꯍꯤꯍꯤꯛ ꯀꯞꯄꯗꯨ ꯇꯥꯔꯗꯨꯅ ꯄꯨꯂꯞꯇꯨ ꯌꯦꯡꯊꯣꯔꯛꯏ꯫ ꯁꯅꯥꯊꯣꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯜꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯄꯨꯔꯛꯂꯒ ꯁꯣꯐꯥꯗ ꯐꯝꯍꯜꯂꯤ, ꯑꯗꯨꯒ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ꯫ ꯑꯆꯧꯕꯅ, ꯍꯩꯃꯥ, ꯏꯆꯜꯒꯤ ꯐꯨꯔꯤꯠꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯛꯆꯔꯦꯗ꯫ ꯂꯥꯏꯠ ꯌꯦꯜꯂꯣ ꯃꯆꯨꯅꯤ, ꯈꯨꯗꯥꯡꯗ ꯗꯤꯖꯥꯏꯟ ꯈꯔ ꯌꯥꯎꯏ, ꯑꯗꯨꯒ ꯉꯛꯁꯝ ꯃꯄꯥꯗ ꯃꯊꯥꯡ ꯃꯊꯥꯡꯁꯨ ꯌꯥꯎꯏ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯅꯤꯔꯂꯤꯃꯥꯗ ꯐꯨꯔꯤꯠꯇꯨ꯫ ꯁꯅꯥꯊꯣꯏꯅ, ꯑꯁꯦꯡꯕ ꯇꯥꯃꯣꯆꯧ, ꯌꯥꯝ ꯐꯖꯔꯦ ꯏꯆꯜꯗ, ꯀꯥꯟꯗꯦꯁꯦ, ꯀꯞꯀꯅꯨ ꯏꯆꯜ, ꯑꯗꯨꯏ ꯁꯔꯨꯛ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯦ꯫ ꯅꯣꯏ ꯃꯌꯥꯝ ꯂꯩꯍꯧꯔꯒ ꯑꯉꯥꯡꯁꯦ ꯀꯩꯝꯇ ꯄꯤꯖꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯤ꯫ ꯑꯩ ꯏꯔꯨ ꯑꯝꯇ ꯐꯠ ꯂꯨꯖꯒꯦ, ꯑꯗꯨꯒ ꯏꯟꯁꯥꯡ ꯂꯩꯔꯨꯁꯦ꯫ ꯑꯆꯧꯕꯅ ꯑꯃꯨꯛ, ꯌꯥꯏꯃ, ꯅꯪꯒꯤ ꯕꯦꯒꯇꯨ ꯏꯃꯨꯡꯗ ꯇꯥꯃꯣꯆꯧ ꯄꯨꯁꯤꯟꯕꯤꯔꯒꯦ, ꯑꯗꯨꯒ ꯏꯟꯁꯥꯡꯗꯣ ꯑꯩ ꯑꯣꯏꯅ ꯂꯩꯕꯤꯔꯨꯔꯒꯦ꯫ ꯏꯆꯟ, ꯅꯪꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯦꯒꯇꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥꯊꯣꯏꯅ ꯃꯆꯜꯕꯨ ꯀꯣꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯆꯪꯃꯤꯟꯅꯈꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧꯗ ꯃꯣꯃꯣꯟ ꯇꯧꯅ ꯌꯦꯡꯍꯧꯔꯤ꯫ ꯀꯤꯆꯟꯗꯅꯤ, ꯅꯤꯔꯂꯤꯃꯥ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥꯊꯣꯏꯁꯨ ꯏꯔꯨꯕ ꯂꯣꯏꯔꯒ ꯀꯤꯆꯟꯗ ꯆꯪꯂꯛꯇꯨꯅ ꯃꯆꯜꯒꯤ ꯅꯥꯛꯇ ꯐꯝꯃꯤ꯫ ꯃꯆꯜꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯂꯤꯕꯗꯨ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯒ ꯇꯞꯅ ꯍꯪꯂꯛꯏ꯫ ꯏꯆꯟ, ꯅꯪ ꯐꯣꯟ ꯌꯥꯗꯦ ꯍꯥꯏꯗꯣ ꯍꯣꯔꯦꯟ ꯇꯥꯃꯣꯆꯥꯒ ꯆꯠꯂꯒ ꯑꯃ ꯂꯩꯔꯨꯔꯁꯦ꯫ ꯅꯤꯔꯂꯤꯃꯥ ꯃꯕꯨꯡꯗ ꯀꯤꯅ ꯌꯦꯡꯂꯒ, ꯇꯥꯃꯣꯆꯥ, ꯐꯣꯟꯗꯨ ꯀꯩꯁꯨꯝ ꯇꯧꯔꯝꯗ꯭ꯔꯦ, ꯁꯤꯝ ꯌꯥꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯊꯣꯏ ꯃꯆꯜꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ, ꯁꯤꯝ ꯀꯩꯗꯧꯔꯕ? ꯀꯃꯥꯏꯅ ꯌꯥꯗ꯭ꯔꯤꯕ? ꯅꯤꯔꯂꯤꯃꯥ ꯇꯨꯃꯤꯟꯅ ꯃꯪꯂꯒ, ꯈꯪꯗꯦ ꯇꯥꯃꯣꯆꯥ ꯑꯩꯁꯨ꯫ ꯃꯆꯥ ꯌꯥꯏꯃꯒꯤ ꯋꯥꯍꯪꯗꯨ ꯀꯤꯆꯟ ꯆꯪꯂꯛꯄ ꯃꯃꯥꯅ ꯇꯥꯔꯗꯨꯅ, ꯍꯩꯃꯥ, ꯌꯥꯏꯃ, ꯅꯣꯏꯒꯤ ꯁꯤꯐꯥꯏ ꯊꯅꯥꯒꯤ ꯋꯥꯍꯪꯗꯨ ꯅꯆꯜꯗ ꯑꯃꯨꯛ ꯇꯧꯔꯕ꯭ꯔꯥ? ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ, ꯅꯪ ꯇꯥꯃꯣꯆꯧꯅ ꯑꯃ ꯄꯤꯈ꯭ꯔꯕꯅꯤ, ꯑꯗꯨꯃꯥꯏꯅ ꯄꯥꯏꯖꯅꯤ꯫ ꯁꯅꯥꯊꯣꯏꯁꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯆꯜꯅ ꯃꯥꯕꯨ ꯀꯤꯖꯕ ꯃꯥꯟꯕ ꯃꯇꯧ ꯎꯕꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯏꯟꯁꯥꯡ ꯂꯩꯕ ꯆꯠꯈꯤꯕ ꯑꯆꯧꯕꯁꯨ ꯀꯤꯆꯟꯗ ꯈꯥꯎ ꯃꯌꯨꯝ ꯑꯅꯤ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ, ꯑꯗꯨꯒ ꯉꯥ ꯍꯥꯞꯄ ꯈꯥꯎꯗꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯒ, ꯏꯃꯥ, ꯕꯕꯥ ꯅꯣꯏꯕꯥꯅꯤꯒꯤꯅ ꯉꯥ ꯑꯣꯏꯅ ꯂꯧꯔꯛꯂꯦ, ꯑꯩꯈꯣꯏꯒꯤꯅ ꯉꯥꯅꯨ ꯑꯣꯏꯅ ꯂꯧꯔꯛꯂꯦ꯫ ꯇꯥꯃꯣꯆꯧꯅ ꯊꯣꯡꯕ ꯇꯥꯕꯅꯦ ꯑꯗꯨꯗꯤ꯫
Asi hairamlaga Sanathoi maroi mapang hapa plate tu pairaga maninggi ensang thongpham lomda jumjingna thokre. Achaubasu manaugi matung inaduna thoki. Ima nga thongnaba machal sida leire atei kai samnamuge. Yarni nabungne ensang thongni taurise manakta leirucho natrade amuk kauraklani. Nirlima maninglomda mabung anina ensang thongnaba tauriba domda tholaktuna mabung yaimagi manakta fami. Machil manau ahumdu harau ensang thongminari. Sanathoina Ichan nang kai part chani Tamacha aidi makan chani marilga Achauba ensang du khabai no onna Kaleza di charoi da bai chan Kaino tamacha haw tabudu pizage hairoi chanda Nirlima sugatlaga Asingba nganugi kaleza di hawte kaisu aduna chaningde Sanathoina Nahan makaisu hawtaba khalaga pizza lerambaini dana ichana mayang kanglamise Sidaidi tamachana haw ba pizza raga no heladabani Achaubana mu Yam pizza dauri soidre he Chan khulik chalik siga hojiksu aina lairubani ko nganu se Mabungi wadu da Nirlima du nokmi tauri Sanathoi su machal na nokpada uraga masu nokli Somdana club ta kauraktana chatluba halakpadagi Nanau mama na kanna ngangli Asuk pataba macha sibu karino nangi haktakte imungse loidori ne Nanau pamungde hipna Taning de beima aisu nisagi me aina kemta khangaude hairidana Nathibong de amna chopanang ikai bana mai gase thangat pangamdre aidi Ima ngakta pothage bae Hei mahachandan nang ko nang haisini Asi hairamlaga thokhirami Nanau tamina famungde hiplaga ngarang magi abimna mangonda mabu khangde hairaga nupadugi marumda laisinkhibadu ningstinglaga masadu leibi yadre khambal mana tawfam su khangre phone du lakthoklaga call tawshili adubu off adumak hairakle sauningna phone du famungi khuyada langsili aduga mamit ushinduna lei Somdana kamdauri Christina mabungna chatpa maikaida koitan tanaraga wahang tauri Danabir chatlambadu chakleplaga machalda onsilaga Kokchaubi karino me nangna ida koitan tanarise Christy mabungi khudang de yalaga Ngarang tauri do kaino haibane Thabal mafamdana kamaina yoroklino hairo haibadada Haima pakhangni kaino iso Thabal mafam famlakpada kok hek thingnabani kaidorage badu Christy kan hekta lausili mabungda Aduna ti aina haidi Danabir makhutuna manadu fatmelaga Soire ngasi khupak chaba Christy khangningbagi mayaina kibaga changdre Dada phoge su kona phu haiba ado Nirlima pamiraba dada gise Khupak sina thajilakani nangasi nupa koibagi nupi koibagi wari da tawle chalo kokchabi nasaktu yenginde Asi hairamlaga mathakta kaki Christy tumthoklaga mabungde yenghauri Ngasaidagi machani na sanariba waridu thongmarumdagi taramba mapadu thoklaklaga Chathoi koiramdrabo Koidaba male babu ainadi koinaramnadi phani na khalaga Mama samuk changlaklaga Karino noi na pa na chana ada tawriduna Danazin makhutka yauraga hairei O koiramdre Karino koiramdre haibo Hoi ma Nirlima do koiramdre haibada dana Noi na pa na chase jut chaba amatte hek tawdeko aidi penjaida Mapa macha du yumyai gi sofa duda famlaga yam matha sabadawna lei Danabir magi room hek yobaga phamung duda tapna famthai aduga magi phone du puthoklaga ngarang kaplakpa photo du yengi Phone gi home screen da thokhek da hapchili photo du Nokmi yausang koiba chatnaba dress khandu jeans black color aduga white t-shirt black figure shirt ama mathakta hapchili aduga chanana Nike gi white shoes silver color gi Rolex watch ama khudang du da sijili Masam du gel khar taisilaga mingsil mamang du da lepi aduga Oriflame men's ki perfume du ma chaisili Dressing table mamang da leiriba gari so du pairaga makha da kumtharakle
Ima! Ima! Mamadu makhoi roomdagi thoklaklaga Tare! Kadayda chatke haibano nangbo? Dhanabir makuttu mamada manam namu haibagum pisilaga Namang nupigi manakta. Asengrane nang haisibo hanagidudi natteko. As, Ima, bit halakano. Chathoklamdaisida. Manam sasanamo se. Ketukisu machabu manam nambiri Dhanabir nokmi tawna thokre. Ngasaidagi sofada famliba mapa macha anidudi maya kakhai yenglibani. Ketukina Karino tawbiridubo? Kari haibano mama haujikidubo? Namau nupi unabani hairamlidu tabi haudrabo. Ai thabag yami noiga onsinaba yadri. Asi haina chatki Christina. Papa, kadaidagi nupi oirizano hanghauge haide akhoi mase. Tumin layoi. Nangda hangu haiba sungamde nangna tawriba. Nachanupagi nongmai paiba khutuna tharakladi aidi siro haibra. Chummine dusu. Kamai tawni adudi? Asi hairaga mapa machadu kok thadari. Elizabeth na Nirlimabu yaksang sel thatpa thoklusi kanna hairi. Nupi, ngak thoklusi da nangba? Nupi, ai talida ngarangi dainamuk tawradi kisai ai. As tawroiba lekai na dana nawdo changlakpa yare na haibani kaisula oiba. Kanana hairaklino duna nangda? Ekhoi mana haibani kokloisuluba. Nirlima tandi mande loishili black color gi top sama litli aduga yellow color gi fanek mapal ahakpa masetli fi matek macha masupai. Khwang hena sangba masamdu hair clip macha mana kitang khomgatlaga fazili. Karigumba amattasu teksin yeksan de mamaitu. Ili lori thoklasira. Kim kiroidro haise? Kaibu kiduino. Elizabeth lipstick kitang sangsi hairaga table mathakta thamliba kinaba yawa box tudagi lipstick nude color malak thoklaga sangbi. Khuphaja ma tawri nupina. As yareba fathokluraga hanjilakta yaro tamocha yumda lei. Elizabeth mamit ka lauk thoklaga Aidi uramdena karam kanda laiba? Ngasai yungni. Wari sanaraga anidu mapada thoklakle mamasu mapada insang manduna leirami. Elizabeth na Ima ngalida nungdang insang oidoira? Hoi ngalikane loisilaga thamlage tawbani. Sport ki kari no yausi hairine adugini. Nabani na kadomdano loisilaga thoklaklise. Nirlimana Ma yausang paisa thatpa thoklo haye mamangi chena adugi ngak chaluge tawba. Tanjadada mabung yaima sanathoi thoklai. Ichan kaidano? Elizabeth Hoima as khangi. Nirlima mamada yengi mamana yaksang paisa thatpa yauruge hairine chacharasanu ngahak. Chocho ngahak yauru thingnanjilakpa yaroko. Asi hairam laga sanathoi imungda changki. Elizabeth sorsang hondokladuna. As tanja chana hek thole noi tamo chase. Mamadu noklaga Noina kirise nabung yai masida ngairene. Chalo ngane khanjilo. Anidu makut anidu samnadana thongalomda thokre. Mamana chatkriba anidu de yenghauraga machilda solawi. Haudong leitraga uchina makhel langbani. Haudong leirabanina kaya gyan tana chatkrino se. Ngang dana insang semlidu makha chathai. Nupi anidu sumayam paisa thatnariba manaktuda changsilaga yawi. Pakhang macha lakpasingdu leisabisingduda abir taidogi koitan hekta tanai. Leisabisingdusu koichen bada paisa thatpamga amatta khangnadre aduna tuminna machi amada famlaga leithokle. Gari achoba malaklibadu ubada leisabisingdu fufuk haugatlaga garidugi mamangduda changsilaga lepi. Gari manungdagi mangaktu lithoklaga Romesh na Lupa 10 piramlage. Asi hairaga 10 chapi mapi leisabi amana Yaroi khara yamna hablamo nasagi phapazaraga 10 dang hapi kaina. Sak phajabaini 10 hapke harise thiramladi haplamdrasu ye.
Yam fazaye, yankhaira chamar haplamo. Dhanabirna amuk Hangdobuna hangde, nangna marolama khaile. As kaawni, nang sungai ngamdi. Leisabi singdron silaga Romesna. Mi amta hangi chansa. Hangu kanano, mauro leisabi ro. Leisabi ne. Mau oiramdana amuk. Hera, onthok panoisu. Kanano hango, lambi mayayda gari kuina leibadi yaro, jam oirani. Noigi ngarang thabalda makok chingbi leisabi do. Leisabi mayamdo wa laune no e. As soibane, mamingdo lere Nirlima haiba. Asire yengo. Asi hairaga phampham thariba duda makut thili. Dhanabir garigi thongdu fat hanglaga kumthaki aduga chumjingna changsinki. Leisabi singdu kari ko fazano sidi hairaga moi masel hainei. Romesh driver side ta fan chongsinki. Berani ye simise. Thauri bagari se fatek to hungdok lame haiba. Ichansa, gari se matai da kitang thaidok laga khamgi. Yani na. Yani, somda. Asi hairaga wawa no e leisabi singdu Romesh sugari du matai da leisinduna khamlaga masukum tharakle. Elizabeth di Dhanabir ubada nokfit tawra e Dhanabir su handuna noksili. Ichan, ay sunga phamzaba yagadra, noigi phampham se. Elizabeth famlambadu fuk haugatlaga. Hoy yani dada, phamo. Asi hairamlaga nokmi leisabi sing lairiba domda chatki. Nupadu su fathekta nupidugi manakta famjili. Nupidu ingangakna nupadu da yenglai. Dhanabir siyam nungsina nokmi tawna nupidu da yengduna lay.